heng exam lakpadadi nangna pamjawa mongda ai samse ka'aga la'adoine. Ima yaningde. Ima, ai angang macha nati. Aina ima khoibo kaidobagi kaiba nangandoino. Wafamsida yaningba yaningdaba loitok thoga luongbase ai sana yana lepkibo waribni ima. Handokpasu yaroidabasida aina maning handana kaidongdasu siloi ima. Ai luongba kaheloi. Ai thabaleiga soidan luongne. Aina nungsijabi kanagumbi amaginamakta siba natana hekta pangsi sigadaba ningthem nateda. Adudi nangna nungsijabi dudi kana? Kaidinoda yuna ai hat ngapoti. Ngamaroi he. Karidabu thakningiba yuno khangdemi. Asingbainemi. Aidi yunaga sidoi temi. Sirasune maram sana. Aina nungsijabi kanagumbi amaginamakta Isa nupa bu mayai ka ba chinjak chai huran bani di kaino. Ha, nang na isa do dumai happy bro. Ha. Hey. Nang da lagi. Hey. Nang da lagi. Achigi hat. Nang masidi pahat pa. Nang di na pahat pa ni. Ay adugo mami natiye. Babong isak tamse. Ay aroy boy nam tayeng. Sa pahat pa nang na kayo ba yeng di na. Janadare Jana wana khangbidasu idom chai apamado aimodo dum haibiyo Apama haiba bune ai di miriam thapa ngamdre Noi namma nappa duna ne pairaga thanambra haiba su thanamba natba ai ngonda sum I chukane na chuppa se ai khangma ngamdre sidore Napane ikai khunaba yonduna khurumduna haijabada principal na yarkhebagi wane ai ngonda di khong paiduna haijara phawbada yada wale di khamedana Oi Aigi mangda churu yu talapna chingba. Mayai ka bachinja amta sizinaba yara. Hoi, pani. Aduga aingondagi lawba note singse loina khangaga lakadabane. Kaigumba hek hairaktraba notes makha tana pidre khangu. Kaidore ngamore haira. Ngamni. Ai ngamna honajragi. Aigi wase amukadi tabiko